Hijam Linthoingambi Meesi ki matang da Manipur State Commission for Women Mscw na karigumba Thabak Amata Paikhate Haina ngarang Lukmai Sellup na Maral Sirakhiba du Yumpham yaodaba wapham ni Haina Commission asigi Chairperson Salam Ulka na phongdorakli. Hiram asigi matang da ngasi Manipur Press Club ta pangthokpa paugi mifam amada wapham asi phongdokladuna Salam Ulka na hai choi asigi July tang tarukta mafam khangdana mangkiba Hijam Hamanjit amasung Hijam Linthoingambi gi matang da Commission asina tha adumaki tang kuntareta mahairoi nupi macha Linthoingambi gi yumda satuna sport inquiry shirakkhiba matakta case amasu register tauki hairiba sport inquiry amasung case register taukiba dugi matangda tha adumaki tang kuntra mathoida Manipur Police ke DGP da status report amasu lankatki loinana Linthoingambi mafam khangdana mangkiba dugi matangda FIR amasu numit aduda register tauki Commission na laukatkiba thabak thoram sing adugi paukum oina Police Department ki maikaidagi hairiba case asi CBI da sinakre haina khangalaki mahairoi ani adugi photo khara social media da viral oirkhraba matung mamang thagi tang kuntareta Commission asina DGP da aiba chero thaduna Linthoingambi amasung Hamanjit hatpada chenaba myoi singi matakta matik chaba action laukhatnaba amasung mahairoi ani adugi thawai yaudraba hakchang imung manunggi myoi singda khusinanaba khanganki Mahairoi ani adugi matangda hojia si commissioner data khomgatpagi thabak akan momongda sathari atubada Manipur lengakta recommendation ama thanaba tawrang paikhatli commission asina nupi amasung nupi macha singi mathakta chathaba crime amadi isu kayagi matangda ahing nungthil naidana thabak tawribani pasida Yumpham yaodaba wapham phongdorakpa asi tasengna nuaitaba fawi Linthoingambi Meesi ki matangda commission paikhatkiba thabak thoram singi matangda khangninglabadi MSCW gi office ta lakpiu Haina Salam Ulka na makatana phongdoki ai isaje aina chappa yaba mafam chappa yadaba matam ai eki matung ni thabak tawjaba ngatini ai women commission ni eki matung ina aduga suma siguma tanja lurba matamda women commission thabak tawge mising thaina aina thoibase simayam mangda ai clarification tawjei ai nupi gi ni bo hairagadi hujik so ina always egi members sing amsing staff sing da toin haijei akoi commission da laibasi akoi laira ba inakum amata thiroji akoi justice matam chipada nupi gi da pc haibase egi achek pa thajabani aiga loinamna mayam ni cooperation pidi akoi staff amasung members sing na aduna mayam punamakta commission na leidesi nupi gi da maktani ai clarify tawjari ai akoi women commission na